Library of Manipur gi haugalakpada akoina audio book oina hapchinjaba hojinjare aduga Manipur gi oina akoina represent tawraga tholakpada Manipur gi art and culture music folk song yaudраga di mapung supha pharoi haibasi akoina khangjabana akoina masida tana jarakanda music Manipur gi artist sing na puthokpa music folk songs art masibgumbagi hapchege haina sinjarakpani ahanba chahi ahanba episode oina akoigi new year gi oina 2022 welcome tawbo oina akoina ahamba oina lanthokchari SIYOM gi team na ngasi perform tawbigani ai screen da pukhatcharake lengsin bituna leire akoigi studio sida yam phazana setup tawbiraga Chaoba amadi Mocha ga Chaoba ga si ahanba maktada taramna okchari SIYOM bu represent tawrakanda ahanbada yengbiriba pumna maknasu akoi minute amatang lobirakanda akoi social media da share tawminasi akoi miyamna punna ngasigi live performance si mangon oina yengminasi aduna pumna maknasu amatang share tawbiyu aina so amatang share tawjage aina share tawringai sida Chaoba ga Mocha kana amatang introduction pibiyo. Ngasi Finding the Voices Library of Manipur gi episode ki damakta SIYOM pegi huzik Mocha ga ai ka huzik koina SIYOM gi duo hai tare ukulele ngakta tawraga koina some hamba some trial oina hai tare koigi kano ki online ki khutang da smaina kano ki technically ngasai degi akoi mochana simbi ba ngakta ni si myam se akoi amta tawtre duna kitang kano khuyo na da hai tare yaur ko si ai adubu thank you for having us adu myam puno mak lakpi ri puno mukpu SIYOM gi site tegi koina kok nonjari marak sida soi ngamba lan ki bakut yaur gasu myam puno makna ngakpi ni haidana tamze Nagi huzik akoi mi chama mukti huzik lengsin bire ado mayamda kurumjari amtang share tawbiyu akoi social media sida akoi mayam hen yengminaragadi nungaigani aduga adomna SIYOM gi production gi work tabiba khangbiba adugi damakta thagat wahai soidana share tawbiro matang asida akoina mayam supun bagi kitang warm up hai tare ko masingai ringai sida ai Chaoba da ta sinajarage han bagi oina warm up ma koi performance hobina bagi damakta okay hi okay once again mayam punamakpu kurumjari mayam punamak SIYOM bu yengni haiduna lakpi ba hai tare online gi khutangda mukana thagatsari the masigi kind of a jamming hai tare simple casual koi jamming gumani kai koi hokdokpa sida koi traditionally koina performance ama hokdringai da chanabi oina koina sayo haidana traditionally so hokdoi aduna sayo amadi mi taiba masisina hanski koigi SIYOM gi jamming nasi hokdoksage masi basically kenate just warming up aduga koigi attention haitare performance ama hokdore haidana koigi performer amadi audience ki marakta wakal puning chingzelaga aduga koigi yengbiriba tabiriba myam punamuk sida koina respect amu uchaba duga koina saksariba haijariba singsi haijaba natte karigumba soidana langiba yauragasu myam punamakna ngakpiu haibagi sayhoduni koina asi amada hoksage
Nahanung wak mano malim lay ship lay roi say awahin kau say Kungi awai kunjil ninda say tam na hauro lokung thi babu na say Hai say khundi khongai wa yai doi singdi singtai wa lay nung nung khop nung nau say malim lay sem lay roi say Kincho nang na pau dui o mugri nang na liolo sajang langay lema pamuk pampuy din singka sintong Augri na kincho naman say bukaw dana wak manating khatan jaraking
Haibi bangamba sutinbire Pangjadra bai khoina Mala punja Haradang Taragi thogal Pangjaba Lalaba dangapiyu Lalaba dakanbiyu Singelai chakhaina Leirang lei humata Singelai humata butang jarak lagi Yamna fazaba saihau asina akoigi ngasigi program asi hawibagidamagta thagachari pumna maknasu yengbiriba pumna makna share tawbibagi thagachari akoigi 200 odd yengbiriba pumna makpu khurumjari akoi myamna akoigi artist singbu saugatminasi aduga Library of Manipur na akoigi platform si sum audio book literature gi watanaba adugumba dagi hento aga haitare ko koina artist miyam gi platform oina ahan bagi oina sinjarak pasita asagi Chaoba ka Mocha na vocal plus music ki sound se hana koina online tawbadagi di ai na tajabada yamna phajana thoe dune yamna harauba ma pokche all the credit goes to Mocha Mocha bu thagachari Akoisu as we go along akoi sum kitang sound su tam sum nungai kadrana khalle sum yengase aduna akoina ahan badhai tare ko akoina marak thatna gratitude practice to was finding the voices amadi Library of Manipur gi damakta di akoina yamna maru oina lawzaba aduna akoigi ngasigi show sida ai samaksu Chaobasu adagi Mocha dasu akoina masigi opportunity si lauraga artist community ki adomna mi ama khangkat pirakanda mabu thagat minasi ai hakna hunzerake aina artist akoina isai adagi music se labna Manipur dagi leiragasu thigat lakanda taba adagi masina akoigi pukning da yamna nungsiba nungaiba mapurakpasi masi aina yamna artist community bu thagachari khurumjari
masida hapkat pirak pa hai tare ko dum YouTube adagi any akoigi social media sida ada aina ngasi gratitude ki oina thagat janing lokat janing ba sina lai hui hariba institute sida akoina play pena gi angang mayam adagi pena tambagi ama aina yauzarui ahamba aina artist mayam ga punbagi da kitang khongda jarak pasida masigi platform se akoigi manipur da sagat pibagi da makta mingoina panjarabada tamu mangang sanabu aigi gratitude ngasigi oina aina lokhacharaga thagat pa uchari masida Chaoba ga Mocha ga nasu matang adom gi haitare ko nomination akoi artist community si yamna akoi rich oibenina yamna lei adubu akoi amamam khangat minaraka nangasigi oina amamam tang khangkalaga akoi thagat minasi khorominasi aduga yengbiri ba pumna magnasu adom na artist ama akoigi manipur gi oiba adom na pamjaba artist amagi ming khangkat pirakanda amtang thagat chari haina amtang akoigi comment ta ibiro Chaoba na thagat pa amtang khangat piro oh okay aingonda okay mayam ni okay aina aina yamna thagat chaningba yamna very active very practical oiba very inspiring oiba artist akhu chingang bumbu aina thagat pa phongtok sari hai tare haidi akhu gumba yamna powerful oiba inspiring oiba yam dynamic oiba yam practical oiba artist mayam ma ekoi tholakini haibagi thajaba thamjari akhu thagat sari Thank you great nomination aku si akoigi ahanba finding the voice horakpada akoi unadana performance dominaki aduna hujik matang chatharakpada aku bu amuk akoigi platform sida la kanda perform tawbirakani haibagi akoi thajaba haitare ko hope leizari matangda mochana adomgi Mocha se akoigi first time platform da lakpi banina Mocha gi maramda kitang introduction tawbiyu aduga nomination simaga tawbiro Okay, thank you. I ming Mocha Kangjam duka I laifam na malom dagine nakna re da chau hoigando. I ujik Manipur University of Culture the folk music tam study tawjari haitar. Dai I gi kaino oina academically I audio engineering tamjare I gi BSc audio engineering tawjare duga adu matungda sum folk interest lairakpadagi ko. Amuk Manipur University of Culture the folk study tawjari huji ki oina duga aina si ngasigi tanja je lawjaraga aina sum thagat chaningba artist ko aina angang oi ngai dei sunum tajarak ko haitare koi oja tapta jayen ta je ma ain thagat chaning ngasigi tanja se lawjaraga engon ta siamna inspiring ojar po jan ai guitar khong oju ma isai da tamjare thank you Great nomination. Ako'y na sumayin tawag na ako'y artist sing si, sumayin na ning sing minasi, ako'y giging biri ba listener sing su ako'y gitakat pa ngatang moment ama laura kanda ako'y artist community takat minna basida Eric Homba huidrom na mangka mayang lambambu takat jari magi contribution gi damakta hay na ibirai Gyan Kisan lamja sara na da chingambam aku ay na su ibirai adagi dakoy hay na ibirai Gyan Kisan na Kisan akoy jam na kisan dak hay na ibirai adagi koy gi group sidagi Rishikesh ibirai nauton na sumay na adum akoy gi show sigi manu matang akoy artist sing bu akoy amtang nolok minasi akoy gi artist sing sina akoy da sinung siraba lyrics ibirakpa sakpirakpa music ki sound mayam si tongminarakanda akoy si gi balance pubirakpa na akoy sa yamna nungay na human being ama oy na hingbang ambani habisi akoy pullaga tagat minasi
matang sida mi chahum hand bire aina di lising muka yohaning bani ong tang share tau biro koi kisi once a month koi artist honor tau rakan ta mong punmin nasi at least once a month koi na madu target tau zabani aduna koi meam masi chau na koi artist community bu punbam ama oina seminasi haina aduna share tau bio adong na khangba group adong gi social media da koi meam punba henkat minabagi damakta matang asida amuk ay Chaoba ka Mocha da amuk sinazarage matangi performance makata binabagi damakta matangi isai si SIYOM gi music ensemble gi journey da quite dagi maru oiba isai naina logjai masi SIYOM gi quite dagi han ba isai recorded isai ne haitare masi kya da ning thijabal lambi no haina kawi isai si sum tangkak amada gi journey ama haitare tangkak amada sum koi sum mapan da sum yeng ba ko mapan da thiba pot se pe khara thadoga sum manung da yengaga manung da hanna yengjabagi saithadaba isai ne haitare koi gi nungpan bu yengjabagi koi sum reminder oina sum saksaba isai ne haitare sam yengmina se do matam sida isu forest ka khara loinaba adagi forest ki sound record tauba adagi natural ambient kumba record tauba si isu sum recorder ama tauraga sum kano ina hobby oina forest sound record tauba ki taba matam duda sum adugi element pam sum incorporate tauraga sum experimental oina achanging sum yenge haidana tawjigi be isai ne मैम तामिन से क्या दनिंग चीज़ अब लंबी नो ओ याई हाँ अदुगा अदुम समसे
이사나 이사부 인자바 할록싱나가 비바은알람디니 가야드그닝 기자발람디노 누민나가 징야다 탕락과 누민당 와이랑 기나 파자바 이바다와 칼나가 포파리 이웃나가 땀나다 한디 하리나가 농나나가 콩라파 하마다가 오이나다 진실리 가야다가 닝티 잡아 이세요
ꯑꯩꯈꯣꯏꯒꯤ technical difficulty minute amatang ꯂꯩꯔꯨꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯌꯦꯡꯕꯤꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯎꯟꯁꯤ ꯇꯥꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯇꯪ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯛꯎ Okay, sound ga screen ga si ubibra haibadu amtang confirm tawbirau. Okay. Ay kan amtang check tawzarake. Okay, sound di taba aduga koi video si ubibra haibadum ga amtang confirm tawbirau. Okay. Okay, blue screen khaktang uba. Okay, aina su blue screen khaktang ui. Ay amtang semjarake mayam pumnamakpu amtang okay.
Okay. Screen si hujik blue oina dum ubibra. Aina check tawzabada su blue oina uba. Okay. Amtang ai check tawzaki ke ko Chaoba hoigi screen si ai gi app ta di uba aduga akoigi live si da di udre. So what I'll do is Sigi live se ai stop tawraga live anauba ma hojarake pumna mangna adugi duda soidana mu changbira uko technical difficulty lai baking api gani adubo akoigi show si loidri aduna makha ta basi mathangi